Thai na mamangayda Paikhomba kauba nongmagi thabak suraga chaba yamna thamoi sengjaba nupa ama leirami. Paikhomba hek yengbada chung phiral chaba masak matau yamna changkhonba haibadu oirami. Mahakna nongma makhoigi khulga hek thangnaba lamdam maduda thabak suba chatlami. Numid aduda laibak thiba haibaduni mahakna thaknaba purakliba ising adu loithokirami. Is kari matauno ngasigi nungsa asidi onthokna sakhredara. Samanbana aina purakpa ising asisu loina thakdokre. Thabak asisu sugadaba yamna watli. Phari mamangda leiriba yum asidagi ising khazikta pibiyona haijarurage. Asumna Paikhomba mamangda leiriba yum aduda changladuna asumna hairami. Yum asibu kana kana leibibage yaradi ising khazikta thakjage ba. Ho yum asibu kana kana leibibage. Ngaihak kauraba matung yum adudagi masang matau ningthijana phajarabi nupi ama thoraklami. Nupi adubu uruba mikup adumaktada Paikhombana nupi adubu nungsiba phaurami. Ibung ising haibado sida leijare. Nupi aduna su Paikhombagi masak mawong adubu uruba maktada nungsiba phaukri. Yamne nungaijare. Ichan nahaki koloi minglen adu khangjaba yagadra. Aihaki koloi minglen di leisembi haina kaujai. Imong asida ima isa khak leijabani. Asumna ngayak wari sanaraba matung Paikhomba amadi leisembi makhoi anigi thamoida leiriba apamba nungsiba pumba phongdoknarami. Numit adudagi Paikhomba amadi leisembi amana amagi thamoi khangnarakladuna yamna nungsinaba haibadu oiraklami. Makhoi ani amana amagi thamoi mayek sengna khangnarakpana yumbanbagi lambida changsilaklami. Leisembina awaba kaya saruk yaduna Paikhombagi mateng panglami. Matamna sumsum haukhibana leisembi amadi Paikhombagi ahanba machanupa ama phangjarami. Paikhombana taribra nupi icha asigi mawong matau asi ubada thauna yamna phaba misak amadi soidana oirakani haiba khangi. Maram asina icha asigi minglen asibu mapa aina Athoiba haina kaurabani ko. Makhoi pabungna phagani haibaduna ne aigi sa apambani. Icha asidi chawraklaba matamda kanana sumai thiba piba ngamdaba misak ama soidana oigani haibase mama aina su khangi. Matam khara haukhibaduna Athoibasu sumsum chawkhalaklammi. Angang oijarabasu mama mapagi mateng kaya Athoibana panglammi. Nongmadi Athoibagi machanupi ama phangjarami. Matam maduda Athoiba hainingai leitana haraujai. Adubu laibak thibadi mama ibema leisembidi machan adubu pokpada taibang pan thadokhirami. Paikhombana machanupi adubu yamna nungsina wanglen nganbi haina kaubirami. Mahangna machani bu mama yaudabagi awatpa amata leitanaba yamna kanna hotnarami. Asumna matam khara haukhibana wanglen nganbisu nongmagi mapung marai phaba hinkatlami. Nongmadi wanglen nganbina Paikhombada sumna hai. Pabo, aigi imadi kadaida chatkrabage. Imana aigi nakta nongmata laktrise kaigino. Imana aibu kaisu nungsibiramoy. Wahai adu tabada Paikhomba paukum amata piba ngamde. Ngaya khallaba matung sumna hairaklammi. Ibema, nangi imado nangi pirol mayam ama lainabagi damak thangnaba khul asida chatkribani. Nangi imana nangbu yamna nungsijabani. Aduna ne nangi pirol leiba chatkribani. Asumna oidaba wafam kaya haisinduna pikliba wanglen ngambibu themjinbirami. Sahi khara haukhre Athoiba amadi wanglen nganbisu sumsum chawkhatlami. Machan manau animak masakta magunda hek ubada mina yamna kalakpa phaunarami. Athoibana machanbu mikup khuding senabirami. Machin manau animakna mapai bungogi matengsu yamna pangbirami. Asidasu natana machin manau anigi nungsinaba mawong adu ubada leikai gi miyamna amuka hena laknarami.
Nongmadi Paikhomana Machani Kausin Sumna Hirami Ipagi Athoiba Ichana Nachanupi Sibu Senabiba Mato Si Ubada Napadi Pili Ichana Hik Lady Bamakay Nachanupi Sibu Kaidong the Kudong Tibanang Loy Hibasisu Ipana Kangi Maram Maduna Ipanga Sidi Ichada Wapum Karahagi Tangnaba Kulsing Sida Sahi Kaya Tabak Suduna Lak Libani Adubu Yamna Hina Nungaiba Punsi Hibadudi Uibangamdri Maram Asina Ayak Hositi Kul Asidagi Yamna Tapna Labor Mapamada Chatuna Lantum Kara Lipsin the Bayadri Maram Asina Nachanupi Sibunea Nangon the Sinaram Gadoribani Pantona Takpiri Wapum Kudimak Nachana Injagani Ichanupi Bukaidong the Kudung Tibanangaloi Wanglingan Bina Pantau Nacha Agi Damaktadi Karisu Sing Nabigano Agi Ibungna Lady Naida Nacha Ahakna Kanaba Suki di Pantau Nachakadari Bakong Chetnado Take the Kaidana Chapiu Asumna Kanaraduna Paikombasu Machani with Hadotuna Top level Leba Kayada Chatuna Lantum Lipsin Bahurami Liptana Honarakpana Mamaitanga di Paikombana Lantum Kayama Lipsin Bangam Jeri Lantum Sing Adubu Puduna Paikombasu Mayum Darak Lami Pukchil Sing na Paikombana Kana Honarakpana Mamaitanga Lantum Kayama Lipsin Bangam Jerami Asumna Lantum Kaya Liblakpadagi Paikomba Lebak Sing Koina Chatuna Lalul Itik Toba Huraklami Nongmadi Paikombana Mahaki Lebaktagi Yamna Lapna Leba Mapamamada Lalun Bagi Damak Chatlami Mapamaduda Ngang Kabi Kobi Yamna Minungsi Kangdabi Nupi Amalerami Magna Mitrangi Oiba Mingselama Sumatam Chupada Loinarami Adumak Seasonarami Mingsel Adu Season Aduna Ngang Kabina Pataba Tabakayama Shutaurami Nongmadi Ngang Kabina Paikombabu Urami Paikombagi Sakta Mamadi Masamawu Pavamata Waduda Ngang Kabina Paikombabu Apama Subhaurami Maramaduna Mahakna Mahaki Mingsel Season Aduna Paikomba Onkhraba Athoiba Yingthoklami Mahakna Paikomba si Lantum Yamna Leiba Misagamani Haibasu Khanglaki Amadi Lantum Sing Adubasu Mahaki Oiba Pamlaki Ngang Kabina Mahaki Mitrangi Mingsel Adu Season Aduna Yamna Phazaraba Nupi Amagi Saklon Onthoktuna Paikombana Lakliba Lambi Aduda Thabak Sujinaduna Leirami Mahakna Soiba Sajinaduna Paikombada Tusili Adomba Sokpan Yaubibra Ayhak Uzahodri Kaisu Thoidokpa Soksadi Ibung de Lebak Asigi Misaksu Mandi Mafam Asida Kari Thabaki Lakpanu Aduga Ibungi Koloi Minglena Kari Kaubibagi Chumi Ayhak Lebak Asigi Minati Mafam Asida Thabak Amagi Lakpani Aigi Koloi Minglena Paikomba Kawi Ngang Kabina Ibung Nachanbu Tongambini Haina Khanbiganu Aigidi Ima Ipa Kanasu Lejadi Ayhakna Ibungbu Uruba Mikuptagi Ibungbu Nuksiba Phawkhre Aibu Ibungi Taloi Oina Loksinbiyu Phari Adu Oiba Tarabadi Aigi Wafam Ase Hana Takhu Ayhak Nupi Thiraba Misak Amani Aigi Icha Ani Amasu Leiri Adubu Laibak Thibadi Ayhaki Nupi Adudi Taibang Palasi Thadoktuna Chatkre Aina Hauji Hingliba Punsi Ase Icha Hanigidamaktani Nahangna Aigi Icha Anibu Nangi Hek Pokchabana Chani Khanduna Yokpiba Ngamgani Hairabadi Nahakpu Soiduna Aigi Taloi Oina Pushinba Ngamgani Ayhakna Ngasi Wasaklibasini Ibungi Icha Anibu Aigi Hek Pokpa Icha Sakna Yokani Wapamsing Asi Tabada Paikombasu Mama Masa Khangjahodrabi Wangle Nganbigi Khallaga Ngang Khabibu Mayumda Puduna Halaklami Matam Kharadi Ngang Khabina Machin Mawani Bu Nungsiba Saduna Yokle Matam Khara Leiraga Mahaki Suliklai Ngambi Kaubi Machanupi Ma Phangjari Mahaki Machanupi Liklai Ngambi Phanglaba Matungdagidi Athoiba Amadi Wangle Nganbibu Tathi Taoina Tawbiba Horaklami Laibak Thibadagi Paikombasu Laina Layong Khangdaba Ama Naraktuna Taibang Pan Thadokhirami
ꯑꯗꯨꯕꯨ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯑꯊꯣꯏꯕꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯄꯥꯕꯨꯡꯅ ꯇꯥꯁꯤꯜꯂꯝꯕ ꯂꯟꯊꯨꯝ ꯑꯃꯠꯇ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕ ꯉꯝꯂꯝꯃꯤ꯫ ꯉꯥꯡꯈꯕꯤꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯕꯨ ꯇꯥꯟꯊꯣꯛꯈꯤꯅꯕ ꯂꯟꯊꯨꯝ ꯄꯨꯝꯕ ꯃꯍꯥꯛꯅ ꯂꯧꯁꯤꯟꯅꯕ ꯋꯥꯈꯜ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯊꯧꯕꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅꯁꯨ ꯇꯧꯕꯤ ꯑꯃꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤꯅ ꯇꯧꯍꯜꯂꯤ꯫ ꯅꯣꯡꯃꯗꯤ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤꯅ ꯆꯥꯛ ꯂꯣꯏꯔꯦꯅ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯉꯥꯡꯈꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯥꯡꯈꯕꯤꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕ ꯃꯤꯡꯁꯦꯜ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯁꯤꯜꯂꯝꯃꯤ꯫ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤꯅ "ꯏꯃꯥꯇꯣꯟ, ꯆꯥꯛ ꯂꯣꯏꯖꯔꯦ, ꯆꯥꯅꯕ ꯇꯧꯔꯁꯤ." ꯋꯥꯡꯂꯦꯟ ꯉꯥꯟꯕꯤꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯉꯥꯡꯈꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯇꯨꯅ ꯌꯥꯝꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤꯗ ꯆꯩꯔꯛꯂꯝꯃꯤ꯫ "ꯍꯥꯏ! ꯑꯩꯒꯤ ꯀꯥꯗ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯪ ꯀꯔꯤꯒꯤꯗꯃꯛ ꯆꯪꯂꯛꯂꯤꯕꯅꯣ? ꯅꯍꯥꯛ ꯍꯥꯠꯇꯣꯛꯎꯔꯣ, ꯍꯥ?" ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤ ꯀꯤꯕꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ꯫ "ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯏꯃꯥꯇꯣꯟ, ꯑꯩ ꯏꯃꯥꯇꯣꯟꯗ..." ꯑꯁꯨꯝꯅ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤ ꯑꯗꯨ ꯀꯤꯃꯟꯕꯗꯒꯤ ꯋꯥ ꯉꯥꯡꯕ ꯊꯣꯛꯇꯦ꯫ ꯉꯥꯡꯈꯕꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯤ꯫ ꯉꯥꯡꯈꯕꯤꯅ ꯑꯀꯤꯕ ꯁꯛꯂꯣꯟ ꯑꯃ ꯂꯧꯗꯨꯅ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ "ꯏꯃꯥꯇꯣꯟꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯏꯃꯥꯇꯣꯟ." ꯉꯥꯡꯈꯕꯤꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯀꯨꯏꯔꯦ ꯅꯆꯤꯟ ꯅꯧꯄꯥꯕꯨ ꯍꯥꯠꯂꯒ ꯂꯟꯊꯨꯝ ꯄꯨꯝꯅꯃꯛ ꯑꯣꯏꯒꯦꯅ ꯈꯜꯂꯛꯂꯤꯕꯁꯦ꯫ ꯉꯁꯤꯗꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯂꯒꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯕꯨꯡꯕꯨꯁꯨ ꯍꯥꯠꯇꯨꯅ ꯅꯈꯣꯏꯒꯤ ꯂꯟꯊꯨꯝ ꯄꯨꯝꯕꯁꯦ ꯑꯩꯅ ꯂꯧꯒꯅꯤ." ꯋꯥꯡꯂꯦꯟ ꯉꯥꯟꯕꯤ ꯌꯥꯝꯅ ꯀꯤꯅ ꯃꯃꯥꯇꯣꯟꯒꯤ ꯀꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯡꯈꯕꯤꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯀꯩ ꯑꯃ ꯊꯣꯛꯍꯜꯂꯛꯇꯨꯅ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤꯕꯨ ꯍꯥꯠꯅꯕ ꯇꯥꯟꯅꯍꯜꯂꯛꯂꯝꯃꯤ꯫ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤꯉꯩꯗ ꯑꯊꯣꯏꯕꯁꯨ ꯁꯤꯡ ꯌꯥꯜꯂꯨꯕ ꯍꯜꯂꯛꯄꯒ ꯊꯦꯡꯅꯩ꯫ ꯑꯊꯣꯏꯕꯅ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯀꯩ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯩ ꯑꯗꯨꯒ ꯅꯝꯅꯔꯛꯂꯝꯃꯤ꯫ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯑꯊꯣꯏꯕꯅ ꯀꯩ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯝꯃꯤ꯫ ꯑꯊꯣꯏꯕꯅ "ꯏꯕꯨꯡꯒꯤ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤ, ꯀꯔꯤꯅꯣ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ? ꯃꯇꯧ ꯀꯔꯝꯅ ꯆꯥꯎꯔꯕ ꯀꯩꯖꯥꯎ ꯑꯁꯤꯅ ꯏꯆꯟꯕꯨ ꯇꯥꯟꯅꯔꯛꯂꯤꯕꯅꯣ?" ꯋꯥꯡꯂꯦꯟ ꯉꯥꯟꯕꯤꯅ ꯀꯞꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯕꯨꯡꯗ ꯂꯤꯔꯝꯃꯤ꯫ "ꯀꯔꯤ ꯍꯥꯏꯕ? ꯏꯃꯥꯇꯣꯟꯅꯕꯣ? ꯈꯪꯒꯅꯤ, ꯉꯁꯤꯗꯤ ꯃꯍꯥꯛꯄꯨ ꯏꯃꯥ ꯑꯣꯏꯔꯕꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏ." "ꯅꯠꯇꯦ ꯏꯕꯨꯡ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗꯅꯣꯃ ꯆꯦꯟꯈ꯭ꯔꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯐꯠꯇ꯭ꯔꯕ ꯏꯃꯥꯇꯣꯟꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯇꯨꯡ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨ ꯌꯥꯝꯅ ꯊꯥꯞꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯉꯥꯡꯈꯕꯤꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯃꯤꯡꯁꯦꯜ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯅ ꯋꯥꯅ ꯆꯦꯜꯂꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯅꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯛꯇꯤꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯅ ꯆꯦꯜꯂꯤꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯈꯨꯗꯤꯡꯃꯛ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯖꯤꯜꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨ ꯎꯃꯪ ꯑꯃꯗ ꯁꯨꯝ ꯆꯦꯜꯂꯛꯄꯅ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯛꯂꯝꯃꯤ꯫ ꯑꯊꯣꯏꯕꯗꯤ ꯆꯥꯎꯔꯕ ꯀꯩꯖꯥꯎ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯔꯨꯕꯒꯤ ꯃꯁꯥ ꯑꯗꯨꯁꯨ ꯆꯣꯛꯊꯕꯅ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ꯫ "ꯏꯕꯨꯡ ꯏꯕꯦꯝꯃ, ꯏꯕꯨꯡ ꯈꯣꯡ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ. ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯈꯤꯁꯤ." ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯍꯦ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯆꯥ ꯑꯅꯤ, ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯃꯨꯟꯅ ꯇꯥꯔꯣ꯫ ꯇꯨꯔꯦꯜ ꯑꯁꯤ ꯐꯠꯇ꯭ꯔꯕ ꯃꯤꯁꯛ ꯑꯃꯅ ꯃꯟꯇ꯭ꯔ ꯀꯌా ꯁꯣꯟꯖꯤꯟꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯊꯛꯂꯨꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯀꯩꯖꯥꯎ ꯑꯃ ꯑꯣꯟꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯊꯛꯂꯒꯅꯨꯀꯣ." "ꯏꯕꯨꯡ, ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯑꯁꯤ ꯊꯛꯂꯒꯨꯝꯁꯤ, ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯏꯁꯤꯡ ꯊꯤꯗꯨꯅ ꯊꯛꯂꯁꯤ." ꯑꯁꯨꯝꯅ ꯌꯥꯅꯔꯗꯨꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯏꯁꯤꯡ ꯊꯤꯔꯛꯂꯝꯃꯤ꯫ ꯑꯊꯣꯏꯕꯅ ꯇꯨꯔꯦꯜ ꯑꯃꯃꯨꯛ ꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯋꯥꯃꯟꯕꯗꯒꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯊꯛꯀꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯇꯨꯔꯦꯜ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯤ꯫
ꯍꯦ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯅꯤ, ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯨ ꯑꯩꯍꯥꯛ ꯈꯪꯏ꯫ ꯑꯗꯨꯕꯨ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤꯗꯤ ꯐꯠꯇ꯭ꯔꯕ ꯃꯤꯁꯛ ꯑꯃꯅ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯖꯤꯜꯂꯝꯃꯦ꯫ ꯃꯔꯝ ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯤꯕꯨ ꯊꯛꯂꯨꯕ ꯃꯤꯁꯛ ꯑꯗꯣ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯂꯝꯍꯨꯏ ꯑꯃ ꯁꯣꯏꯗꯅ ꯑꯣꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯊꯣꯏꯕꯗꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯏꯁꯣꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯗꯅ ꯏꯁꯤꯡ ꯑꯗꯨ ꯊꯛꯈꯤꯔꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨ ꯍꯦꯛ ꯊꯛꯂꯨꯕꯗꯒꯤ ꯃꯍꯥꯛ ꯆꯥꯎꯔꯕ ꯂꯝꯍꯨꯏ ꯑꯃ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯏꯕꯨꯡ, ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯅꯆꯟꯗꯤ ꯃꯥꯡꯖꯔꯦꯗꯅ꯫ ꯏꯕꯨꯡꯅ ꯑꯗꯨꯝꯅ ꯇꯧꯈ꯭ꯔꯕꯗꯤ ꯅꯆꯟꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯂꯥꯏꯕꯛ ꯊꯤꯔꯕ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨ ꯎꯕꯗ ꯇꯨꯔꯦꯜ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯕꯣꯔ ꯄꯤꯔꯛꯂꯝꯃꯤ꯫ ꯅꯍꯥꯛꯅ ꯇꯝꯊꯤꯔꯕ ꯂꯝꯍꯨꯏ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯕꯁꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯨꯅ ꯅꯆꯟꯕꯨ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯃꯤꯟꯅꯕ ꯉꯝꯖꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯊꯣꯏꯕꯅ ꯂꯝꯍꯨꯏꯒꯤ ꯁꯛꯂꯣꯟ ꯂꯧꯔꯕꯁꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯨꯅ ꯃꯆꯟꯅꯨꯄꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯊꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯕ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯝꯕ ꯇꯝꯊꯤꯔꯕ ꯁꯥ ꯀꯌꯥꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯕꯨ ꯆꯥꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯝꯃꯤ꯫ ꯆꯪꯂꯛꯄ ꯈꯨꯗꯤꯡꯃꯛ ꯂꯝꯍꯨꯏꯒꯤ ꯁꯛꯂꯣꯟ ꯂꯧꯔꯕ ꯑꯊꯣꯏꯕꯅ ꯌꯥꯝꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯨ ꯎꯃꯪ ꯑꯗꯨꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯊꯣꯏꯕꯅ ꯋꯥꯡꯂꯦꯟ ꯉꯟꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯨꯡ ꯏꯕꯦꯝꯃ, ꯅꯍꯥꯛꯇꯤ ꯅꯄꯥꯡꯒꯜ ꯁꯣꯟꯕꯅꯤꯅ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗꯒꯤ ꯃꯄꯥꯜ ꯊꯣꯛꯂꯛꯀꯅꯨ꯫ ꯑꯩꯍꯥꯛꯅ ꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯂꯤꯉꯩ ꯊꯣꯡ ꯑꯁꯤꯕꯨ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯊꯣꯡ ꯑꯁꯤ ꯍꯥꯡꯕ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯑꯊꯣꯏꯕꯅ ꯌꯥꯝꯅ ꯑꯔꯨꯕ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯈꯛꯇꯪ ꯈꯪꯅꯒꯗꯕ ꯋꯥꯐꯝ ꯑꯃ ꯃꯆꯟꯅꯨꯄꯤꯗ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯄꯤꯕꯥꯔꯦꯟ ꯀꯧꯕ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯎꯃꯪ ꯑꯗꯨꯗ ꯁꯥꯗꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯥꯁꯤꯡ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯊꯣꯏꯕꯕꯨ ꯎꯔꯛꯂꯝꯃꯤ꯫ ꯑꯊꯣꯏꯕ ꯎꯕꯗ ꯄꯤꯕꯥꯔꯦꯟꯅ ꯌꯥꯝꯅ ꯉꯛꯅ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯏꯁ, ꯃꯥꯡꯗ ꯎꯔꯤꯕ ꯁꯥ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯥꯅꯣ? ꯑꯩꯗꯤ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ꯫ ꯍꯦꯛ ꯎꯕꯗ ꯃꯤꯑꯣꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯟꯕ꯫ ꯐꯔꯦ, ꯃꯍꯥꯛꯅ ꯆꯠꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯇꯨꯃꯤꯟꯅ ꯌꯦꯡꯊꯣꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯄꯤꯕꯥꯔꯦꯟꯅ ꯑꯊꯣꯏꯕ ꯈꯪꯍꯟꯗꯅ ꯇꯨꯃꯤꯟꯅ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯑꯊꯣꯏꯕꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯆꯪꯈꯤꯗꯨꯅ ꯃꯆꯟꯅꯨꯄꯤꯕꯨ ꯀꯧꯊꯣꯛꯄꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯎꯕꯗ ꯄꯤꯕꯥꯔꯦꯟꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯎ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯑꯊꯣꯏꯕꯅ ꯆꯠꯈꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯊꯣꯏꯕꯅ ꯆꯠꯈꯤꯕꯗꯨ ꯄꯤꯕꯥꯔꯦꯟꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯦꯛ ꯆꯠꯈꯤꯕꯒ ꯄꯤꯕꯥꯔꯦꯟꯅ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯕꯨꯡꯅ ꯊꯣꯡ ꯍꯥꯡꯅꯕ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤ ꯌꯥꯝꯅ ꯉꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯏꯃꯥꯇꯣꯟꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯅꯪꯕꯨ ꯊꯥꯔꯛꯂꯤꯕ꯭ꯔꯥ? ꯅꯠꯇꯦ ꯏꯕꯦꯝꯃ, ꯋꯥꯈꯜ ꯑꯗꯨ ꯑꯣꯟꯅꯔꯦ꯫ ꯑꯩꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ꯫ ꯑꯩ ꯅꯪꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ? ꯑꯗꯨꯒ ꯆꯥꯎꯔꯕ ꯂꯝꯍꯨꯏ ꯑꯁꯤꯒ ꯅꯍꯥꯛꯒ ꯃꯇꯧ ꯀꯔꯝꯅ ꯂꯩꯃꯤꯟꯅꯔꯝꯂꯤꯕꯅꯣ? ꯋꯥꯡꯂꯦꯟ ꯉꯥꯟꯕꯤꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯄꯤꯕꯥꯔꯦꯟꯗ ꯇꯝꯂꯝꯃꯤ꯫ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯄꯤꯕꯥꯔꯦꯟꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯣ, ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯒꯤꯗꯃꯛ ꯅꯍꯥꯛ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯄꯨꯁꯤꯟꯗꯨꯅ ꯅꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯅ ꯊꯝꯃꯒꯅꯤ꯫ ꯑꯗꯣꯝꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯕꯨꯡꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ? ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯆꯤꯡꯅꯒꯅꯨ꯫ ꯃꯍꯥꯛꯄꯨꯁꯨ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯊꯝꯒꯅꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯜꯂꯛꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯒꯅꯤ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯩꯍꯥꯛ ꯆꯠꯂꯒꯦ꯫ ꯍꯣꯔꯦꯟ ꯅꯪꯒꯤ ꯅꯕꯨꯡꯅ ꯍꯜꯂꯛꯂꯒ ꯋꯥꯐꯝ ꯄꯨꯝꯕ ꯃꯉꯣꯟꯗ ꯇꯝꯂꯨ꯫ ꯑꯩꯍꯥꯛ ꯅꯪꯕꯨ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯄꯤꯕꯥꯔꯦꯟ ꯑꯗꯨ ꯀꯣꯅꯨꯡꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤꯅ ꯑꯊꯣꯏꯕꯅ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯄꯤꯕꯥꯔꯦꯟꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫
ꯋꯥꯐꯝ ꯑꯗꯨ ꯑꯊꯣꯏꯕꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯄꯤꯕꯥꯔꯦꯜꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯄꯨꯝꯕ ꯀꯧꯈꯠꯇꯨꯅ ꯑꯊꯣꯏꯕꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯂꯣꯟꯗ ꯑꯃꯨꯛ ꯍꯜꯂꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯝꯍꯨꯏꯒꯤ ꯁꯛꯇꯝꯗ ꯂꯩꯔꯕꯁꯨ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯆꯞ ꯆꯥꯅ ꯈꯟꯕ ꯉꯝꯕ ꯑꯣꯏꯕꯅ ꯃꯤꯑꯣꯏꯁꯤꯡꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯅ ꯑꯀꯤꯕꯗꯤ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨ ꯃꯇꯝ ꯈꯔ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯉꯥꯡꯈꯕꯤ ꯑꯃꯗꯤ ꯂꯤꯛꯂꯥꯏ ꯉꯝꯕꯤ ꯑꯅꯤ ꯑꯗꯨ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯍꯜꯂꯛꯇꯕꯗꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯃꯈꯣꯏꯅ ꯑꯣꯏꯔꯦ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯤꯛꯂꯥꯏ ꯉꯝꯕꯤꯅ ꯃꯃꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯖꯥꯠꯅꯣ? ꯃꯈꯣꯏꯅ ꯍꯤꯡꯗꯨꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗ ꯂꯃꯟ ꯁꯣꯏꯗꯅ ꯁꯤꯡꯉꯛꯀꯅꯤ"꯫ "ꯍꯩ, ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯏꯊꯛꯇ ꯂꯃꯟ ꯁꯤꯡꯕ ꯍꯥꯏꯕꯗꯨꯗꯤꯅꯦ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯐꯔꯦ, ꯏꯃꯥꯅꯅꯦ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯀꯦ"꯫ ꯉꯥꯡꯈꯕꯤꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕ ꯃꯤꯡꯁꯦꯜ ꯁꯤꯖꯤꯟꯅꯗꯨꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨ ꯀꯩꯗꯧꯔꯤ ꯑꯃꯗꯤ ꯀꯗꯥꯏꯗ ꯂꯩꯔꯤ ꯍꯥꯏꯅ ꯌꯦꯡꯊꯣꯛꯂꯝꯃꯤ꯫ ꯃꯆꯤन ꯃꯧꯄ꯭ꯋꯥ ꯑꯅꯤꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ, ꯀꯂꯛꯄꯅ ꯄꯤꯛ ꯊꯜꯂꯦ꯫ "ꯏꯁ, ꯌꯦꯡꯉꯨ ꯏꯕꯦꯝꯃ, ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ꯫ ꯃꯈꯣꯏꯅ ꯅꯤꯡꯊꯧ ꯑꯁꯤꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯁꯣꯏꯗꯅ ꯁꯤꯡꯂꯛꯂꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯆꯠꯇꯨꯅ ꯃꯈꯣꯏꯕꯨ ꯊꯤꯡꯍꯧꯔꯨꯁꯤ"꯫ ꯑꯁꯨꯝꯅ ꯉꯥꯡꯈꯕꯤꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯃꯤ ꯑꯃꯠꯇ ꯎꯍꯟꯗꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤꯅ ꯆꯥꯅꯕ ꯍꯩ ꯑꯃꯗ ꯃꯟꯇ꯭ꯔ ꯁꯣꯟꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯍꯩ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤ ꯑꯗꯨ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯉꯥꯡꯈꯕꯤꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯏ ꯉꯝꯕꯤꯕꯨ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤꯒꯤ ꯁꯛꯂꯣꯟꯗ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯑꯃꯗꯤ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤꯕꯨꯅ ꯊꯥꯞꯂꯕ ꯎꯃꯪ ꯑꯃꯗ ꯂꯥꯞꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯂꯤꯛꯂꯥꯏ ꯉꯝꯕꯤꯅ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤ ꯁꯥꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯊꯣꯏꯕꯗ ꯃꯆꯟꯅꯨꯄꯤꯅ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯊꯣꯏꯕꯅ, "ꯏꯕꯨꯡ ꯏꯕꯦꯝꯃ"꯫ ꯂꯤꯛꯂꯥꯏ ꯉꯝꯕꯤꯅ, "ꯅꯍꯥꯛ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯛꯏꯕꯅꯣ? ꯌꯥꯝ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ"꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯊꯣꯏꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯟꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯂꯝꯗ꯭ꯔꯤꯕꯁꯤ ꯀꯝꯗꯧꯅꯅꯣ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩ꯫ ꯃꯍꯥꯛꯅ ꯎꯃꯪ ꯑꯃꯗ ꯂꯥꯛꯇꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯤꯉꯩ ꯎꯃꯪ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯀꯤ ꯅꯆꯟꯅꯨꯄꯤ ꯑꯗꯨ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤ꯫ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯨꯅ ꯀꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯄꯨ ꯇꯝꯊꯤꯔꯕ ꯁꯥꯁꯤꯡꯅ ꯁꯦꯠꯇꯨꯅ ꯆꯥꯈ꯭ꯔꯒꯅꯤ"꯫ "ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯋꯥꯐꯝ ꯄꯨꯝꯕ ꯅꯆꯥꯗ ꯑꯃꯨꯛꯇ ꯇꯝꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯆꯟꯅ ꯀꯝꯗꯧꯅ ꯑꯩꯕꯨ ꯁꯛ ꯈꯪꯗ꯭ꯔꯤꯕꯅꯣ? ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯏꯆꯟꯕꯨ ꯁꯥꯁꯤꯡꯅ ꯆꯥꯒꯗꯧꯔꯤꯕꯅꯣ"꯫ ꯏꯁꯣꯔ ꯑꯗꯨꯅ ꯋꯥꯐꯝ ꯄꯨꯝꯕ ꯑꯊꯣꯏꯕꯗ ꯇꯝꯂꯝꯃꯤ꯫ "ꯅꯨꯄꯥ ꯃꯆꯥ, ꯅꯆꯟꯅꯨꯄꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯨ, ꯑꯗꯨꯒ ꯑꯩꯅ ꯄꯤꯔꯤꯕ ꯏꯁꯤꯡ ꯑꯁꯤ ꯄꯨꯈꯣ꯫ ꯏꯁꯤꯡ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯅꯃꯥꯇꯣꯟꯒꯤ ꯍꯛꯆꯥꯡꯗ ꯊꯦꯡꯂꯕꯗꯤ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯒꯅꯤ"꯫ ꯑꯊꯣꯏꯕꯅ ꯏꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯆꯟꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯇꯨꯅ ꯃꯆꯟꯕꯨ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯔꯝꯂꯤꯕ ꯁꯥꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯁꯥꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡ ꯃꯆꯟꯕꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯊꯕꯛ ꯁꯨꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃꯒꯤ ꯐꯤꯔꯣꯜ ꯁꯦꯠꯆꯤꯟꯗꯨꯅ ꯄꯤꯕꯥꯔꯦꯜꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯄꯤꯕꯥꯔꯦꯜ ꯌꯥꯝꯅ ꯁꯥꯎꯅ ꯂꯤꯛꯂꯥꯏ ꯉꯝꯕꯤꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤꯒꯤ ꯁꯛꯇꯝ ꯎꯕꯗ ꯂꯤꯛꯂꯥꯏ ꯉꯥꯟꯕꯤ ꯃꯁꯥꯒꯤ ꯁꯛꯂꯣꯟꯗ ꯑꯃꯨꯛ ꯑꯣꯜꯂꯦ꯫ ꯃꯗꯨ ꯎꯕꯗ ꯄꯤꯕꯥꯔꯦꯜ ꯌꯥꯝ ꯁꯥꯎꯅ ꯂꯤꯛꯂꯥꯏ ꯉꯥꯟꯕꯤꯕꯨ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯗꯟꯗꯤ ꯄꯤꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨ ꯄꯨꯡꯃꯝ ꯃꯝꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯑꯀꯤꯕ ꯁꯛꯂꯣꯟ ꯑꯃ ꯂꯧꯗꯨꯅ ꯉꯥꯡꯈꯕꯤꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯃꯤꯁꯛ ꯑꯗꯨ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯀꯅꯥꯃꯠꯇꯅ ꯃꯍꯥꯛꯄꯨ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯈꯣꯏꯒꯤ ꯅꯆꯤꯟꯅꯥꯎꯄꯥꯅ ꯊꯣꯛꯍꯟꯈꯤꯕꯅꯤ꯫ ꯅꯈꯣꯏ ꯍꯥꯟꯅ ꯑꯩꯅ ꯍꯥꯠꯀꯅꯤ"꯫ ꯑꯁꯨꯝꯅ ꯉꯥꯡꯈꯕꯤꯅ ꯌꯥꯝ ꯁꯥꯎꯅ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫
ꯃꯇꯝ ꯑꯗꯨꯗ ꯑꯊꯣꯏꯕꯅ ꯆꯣꯡꯁꯤꯟꯗꯨꯅ ꯃꯃꯥꯇꯣꯟꯒ ꯐꯨꯅꯔꯝꯃꯤ꯫ ꯉꯥꯡꯈꯕꯤꯅ ꯆꯥꯎꯔꯕ ꯁꯥ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯑꯊꯣꯏꯕꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯩ꯫ ꯑꯊꯣꯏꯕꯅ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯁꯥꯁꯤꯡ ꯑꯗꯨꯕꯨ माꯏꯊꯤꯕ ꯄꯤꯔꯕ ꯃꯇꯨꯡ ꯏꯁꯣꯔꯅ ꯄꯤꯔꯛꯄ ꯏꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯈꯕꯤꯗ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨꯅ ꯊꯦꯡꯕꯗꯒꯤ ꯉꯥꯡꯈꯕꯤꯗ ꯆꯦꯜꯂꯝꯕ ꯁꯛꯇꯤ ꯄꯨꯝꯕ ꯃꯥꯡꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯡꯁꯦꯜ ꯑꯗꯨꯁꯨ ꯀꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯍꯦꯛ ꯀꯥꯏꯈꯤꯕꯗꯒꯤ ꯑꯊꯣꯏꯕꯁꯨ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯒꯤ ꯐꯠꯇꯅꯕ ꯍꯣꯠꯅꯔꯨꯕ ꯉꯥꯡꯈꯕꯤ ꯑꯃꯗꯤ ꯂꯤꯛꯂꯥꯏꯉꯝꯕꯤ ꯑꯅꯤꯗꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯃꯁꯨꯡ ꯑꯊꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯜꯂꯗꯨꯅ ꯃꯍꯥꯛꯅ ꯇꯥꯟꯖꯈꯤꯕ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯕ ꯉꯥꯛꯁꯦꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯆꯟꯅꯨꯄꯤ ꯋꯥꯡꯂꯦꯟ ꯉꯥꯟꯕꯤꯁꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫